ngasi nuida wairam phongkiba panam pausi adigi maruebi I pausung myamda thamjari nong leptana subadagi mapham kya ising thumjin bahuri Senapati da hayengdagi June 3 phawba myam sectionanaba warning Toukhre haukiba nong manini asida parap tawna nong sukraba matung ngasi ayu angan madigi leptana surakhiba nong na Imphal gi akoibada leiriba lerak khulak yauna mapham kya isingna thumjin bahuri loinana yumpham nemba yum kya si imungda ising sangba yauna khre Amarom Kaksing district ki manung sana wabagaida park sana ising thumjin badagi miyam awaba may unri saira asida lakliba me kuntra amadi kuntra ga mathuda Senapati amadi Tamenglong da akan manong suraba yai haina India Meteorological Department ki report aman haidi India Meteorological Department of Manipur ki Senapati district ta hayeng me kuntra amasu me kuntra ga mathuida nonglai nungsit yauna akan manong sugani amadi June 3 phawba akan manong suraba yai haina warning torakpadagi Senapati authority na sirol ama thoktuna miyam section na lainaba khankre sehna Senapati district ki miyam na nong suba amadi nungsit silakpa matamda sathoktana ba nong khak lawba matamda ukhada amadi metal object manakta leitana ba yumgi akoibida leiba loose object sing section na ba lobukta amadi nga phaba satana ba angamba mapham sing amadi torel manak loinana flood prone zone manaktagi thapna leina ba electrical appearance sing plug satok laga thamna ba khan ba loinana khudong thiba tarakpa matamda helpline number 7628992200 da paw pirak na bu sukhankhre Amarom danga se ayukta ki leptana sukhiba nongna maram oiduna Imphal gi akoibada leiriba kendra singi leira khulak sing isingna thumjin khibana sadok sasinda sauna akaiba pibada natana yum kya su imungda ising sangmadagi miyoi kya awaba mayonri Sagolban kendra amasung kaisamthung kendra phawduna seliba waisel maril gi mapham kyara pathoktuna lambi kya isingna thumjin khemadi manak nakpada leiba yumpham nemba yum kya ising sangkhi Waisel maril asigi mapham kya da pathorak pe ising lambi thumbada natana khong paring asigi nageta leiba inkhol amadi somang sing ising thungkhri Imphal manungi maru oiba lambi am oiriba tidim lambi gi segaro takhela mamlaikai gi leirak mapa amasum segaro bodi masu leiraki mapadi ising thumjin badagi miyang gi sarokisina sound akaiba piri amaramda nong manini asida surakhiba nongna maram oiduna ithai beres ki ising pathoka dori press na phangwa pawda matha sigi kunga tret phawbada beres asina thattuna thamliba ising imai gi sanga si meter 7.8 ga point kunthra oiramdigi ngasi ayu phawbada meter 7.8 ga point yankhai ga mari yokre ising gi imai beres asigi flood gate mangamak thingduna leibadigi overflow oiraktuna ising gi level wangkhalakibani ising gi imai wangkhalakpana maram oiraga beres asigi mathak thangba sarukta leiba ngayok farm sing ising thumjin mamadi farm gi ringban sing kaiba kya yauri phiba masida flood gate sing hangdokta patara badi beres asigi mathak thangba sarukta farm sing da ising isaw mayuk nabagi phibam leiri India Meteorological Department gi matungina Manipur da hayeng me kunthra amasung kunthra ga mathoida mapham kya da akhak araw yaun akan manong sugun haidi lakliba June 3 phawba nong suraba ye haidi Manipur gi oina khanong sup thangba district sing Sandel Champur Phezolda nungsit yaun akan manong suraba ye report asigi matungina state asitanga se ayu pung 9 makhai phawbada more the millimeter samaga aniga point taru ki sangda nong khwaidigi kana nong suraba suba mapham oiri Sandel goina millimeter 103 thawal millimeter nifugo tereka point manga gi sangda nong sukhi hayeng me kunthra amasum me kunthra ga mathure Tamenglong amasum Senapati district akan manong suraba ye hairi yumthang nariba Mizoram da akan manong yauna akhak araw ga loina akan manong sugani loina warning state asigi mailoi sangsang suti thadokre hairi Nagaland, Assam, Tripura, Karnataka, Tamil Nadu amasum Puducherry gi mapham kyadusu akan manong sugani hairi Atopa paomana Manipur irang karamba matamda luisingani haibigi sap saba matam sentana piba ngamloi haina MSA na khangalakre Fox Manipur gi irang luisingduna mausa gi punsida sap sana karamba matamda amadi tha kya gi manungda natragana sayol kya gi manungna hanjilakadagi haiba sentan hekta haiba ngamanati matam kharadi adumak sangani haina Ministry of Home Affairs MSA gi makidigi phongdoraki haina MSA gi mihut singa unabada saruk yakhiba Federation of Civil Society Folks ki consultative member Puyam Rakesh na phongdokre
Manipur issue ga mari lainina tha asigi kunga tereta Delhi da Ministry of Home Affairs ki makok thongbo official singa Delhi da wari sanaraba matung ngarang Delhi gi Press Club of India da pangthokpa pawgi mifam amada Fox ki consultative member Puyam Rakesh na mataki wapam asi phongdokladuna Ministry gi maikeri gi Manipur da National Highway sing hangdokpa amadi internally displaced person IDP masa gi mayum da hanjana na bohona wada matam khra di sangki gani haina su thamlaki aidi Fox ki president BMI masana lusingba miyoi mangana saba team amana tha asigi kunga tareta Ministry of Home Affairs ki official singa unaduna Manipur issue ki matang wari sanaki bani wari sanabadu da Home Ministry ki maikaida North East Advisor AK Misrana lusingba official singsaru yaki bani Puyam Rakesh na makataraduna Ministry gi mihut singa unabadu da Fox ki maikaidi gi athuba matamda Manipur gi highway singda free movement yahanbina ba amadi IDP singna sahi ani hena relief camp da larakpadagi tholakliba awaba khudong sadaba madi sen thungge phibam soksilakliba si athuba matamda ko honanaba makhoibu masa masa gi mayumda hanjinanaba thaurang lokhotpinaba taksinki hariba wafam singa si taraba matung center gi maikedigi lokhotpiyaba thaurang lokhotli aduma pu hariba singa si hekta apiba matam amagi manungna pangthokpa yaroi matam khrade aduma sangani haiba wafam thamlaki hari Ministry ki maikeri ki Manipur mahoksa ki punsida hanjilang na ba honabada nakalani gi marakta makhatana wari sanaba mathau tai haiba wafam thamlaki mitai amasum KuKi Zo community ani gi marakta wari sanaba haibisi Manipur mahoksa ki phibam na hanjilang na ba yamna marueba khongthang amani haiba wafam mayek sing thamlaki haiba wafam adu aikoi gi Fox ki oinasu apamba thamlaki aina Puyam Rakesh na phungdoki Panmaya abade numit adumaktara MHA gi official singa Toukhre na unakiba coordinating committee on Manipur integrity ko komi goinasu makhoi goeba phira ministry da khangan kibani Priyas NEET Biology Sangai Pro NTA NEET UG Biology ki admission hausari class 12 thakraba mahiroi singi damakta lakliba NTA NEET UG 2026 ki thanipan gi target course pizari hadiba class singa simatik sana sahi nipan hena takpada NEET Biology the experience lairaba faculty singa takpigani aikoi na pizari ba khudong saba singa du extra reading material sangdraba si yanaba mawongda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari Lakliba Megitang Kunga Mapanagi class houseragani Yamna Nuairiba Mana internally displaced person IDP samadi relief camp the lady satra singoina di phi lozaroi haujumak lakpi duna mingsan bio Riyas NEET Biology Sangai Pro FCI road opposite powerhouse ta lakpi duna madi ekogi contact number 7005534385 natraga 7005376151 da pau phobiro amaramdana KuKi Zo ki demand support taurabadi Anouba leingak semlakpada sagotkani Paulilan Hakip BJP ki MLA khara ngarang governor Ajay Kumar Balago unaduna MLA nifugumari na Anouba miyam ki lenga ama semnaba sabsana leplabana lenga ama semnaba claim tawkhibadu ki matangda D-Wire na lobo interview amada BJP ki MLA Paulilan Hakip na center ki mihut ama oina lairiba political crisis asi Lotion by governor gi ahan pandam ni khali aduma pulenga ama CM nabigi hekta yathok nabigi sakti governor piramgani hai thajadi haina phongdokre loinana Anouba leingak semlakpada KuKi Zo gi demand support tawraklabadi sagot kani haikre D-Wire na loba interview amada KuKi community ki miyo ama oiriba BJP gi MLA Paulilan Hakip na hai Anouba leingak ama lakli haina khalaga sumadu KuKi Zo miyam gi di oiroi lenga ama semlaga sumadu imphal da lediba madi sangma yariba miyo khakti gi oigani KuKi Zo ki political demand phangdriba phawba madi Manipur mahoksa ki punsida hanjilaktriba phawba laigadoriba lenga aduga aikoi ki mari leinaroi adumapo Anouba lenga ma lakli haina khalaga su lakliba lenga aduna KuKi Zo ki demand asi support tawrabadi aikoi na yamna harawgane madi KuKi Zo ki oiba Anouba union territory ama semnabagi process ta lairinge marak lenga adubu sagotkani haina Paulilan Hakip na phungdoki Panmaya ngarang BJP ki MLA tarana governor Ajay Kumar Balad siro lama piduna Anouba lenga ama semnaba MLA nifugumari na sapsana lepli haibagaloinana lenga ama semnaba claim tawkhibani amaromdana Manipur hena khudong sadaba mayoknarakadra haibagi nungnangba phawi RK Mekin Manipur ki hausu oiriba phibam asi yenglurabadi hena khudong sadaba tangkak kaya mayoknarakadra haibagi nungnangba phawi hain hanagi UNLF ki chairman RK Mekin na phongdorakli Hariba wafam asing asi langthawal kunja awang laikai ta leiba ibudau pakhang bagi sangle na pangthokpa
इको खत्पगी थौरंग मरी लेना मांगना फोंदोखिबनी इबुदौ पखंग थौगलुप लंगथवाल कुंजना सिलग पांगथोखिबा थौरम अदुदा सारुक यारदुना निंथेम सनायमन हाखिबदा हौजु मणिपुर ओइरक्लिबा फिबम असि पेनिंगै ओइदि इरमदम असिदा सथरिबा सही अनि हेलबा लान असिदा नंखिबा अवाना मिसिमिना अमदि ngasi फाव मयुमदा हंजनबा ngamdana लैरिबा मियाम असि येंगलुरबदि हौजु ओइरिबा फिबम असिदगी हेना खुदोंग सादबा कया मयुंगनरखिगनि हाइबगी नुंनांग फावि मसिपु नमक मयुंगनगी हाइरबदि मणिपुरदा खुंदामिनरिबा फुरुपसासिंगना तुंगदो ओइरकदबा फिबमसिंग खंगमिनबा मथौताइ लोइनना लमदम असिदा तंगदु लैताना हिंगनबगी खोंथांग लौखटमिनबा असुंबा खोंथांग ओइगनि हाइना निंगथेमसा सनायायमन मखाताना फोंदोखि नकल अमरोमदा थौरम अदुगा मदि लैनना इबुदौ पखंगबा थौगल लुप लंगथबाल कुंजा अवांग लैकाइगी जनरल सेक्रेटरी कैसम रघुमनिन हाइ कंगलालेन सलाइलेन सीदबा इबुदौ पखंगबा इकारकपासिना मिसिमिनागी मिरावखोल नंगहलिबा अमदि अरानब तब पुनमक इबुदौगी सैथेंग फंगबोइसनो लोइनना असुंबगीदमक लेबलिबा सलाइरेन सीदब इपाना येक तरेत सलाइ तरेत पुनमकपु सुमथांगी मसुगुमना कनामतना मैथिबा पीबा ngamdनबा बिनाबिरामो हाइदुना इबुदौ पखंगबा थौगलुप लंगथबाल कुंजना थौगल तौबनि अमसुम येकसा पुनमकसु ngasi इकारकलिबा इबुदौबु खुरुमलगा अवाबगी मीराव खोल लेतब लमदम अमा ओहिनमिनरसी हाइना सुमांगना मखा ताखि दुगो टेंडर सुमना म्यामना थमजरमगे हौजिको इनदि म्याम पाव सि मतांसे लुसिनजरगे अमसु मखा ताबा नौबा अपडेट म्याम पुनंगा मिनसे नेशनल सिगी मकेरिगी म्यांग फमदा मखा ताना थमजरी